Crime tauba miyuisingbu dandi pinanaba forensic science amadi medical legal service asi yamna tangay padre haina Deputy Chief Minister Gekangam na haikre. Kunzari Pausado na pizari Crime tauba miyuisingbu dandi pinanaba forensic science amadi medical legal service asi yamna tangay padre haina Deputy Chief Minister Gekangam na ngasi Jenims Auditorium da pangtukpa investigation of rape a multidisciplinary approach haibasida continuing medical education program hodupagi thorom da haikre mana makha tarduna thoromasi hena mamutana khanganaba civil society organization amadi miyam yauna pangtho ani sakhulapagi matungina nupi da chathaba crime hengalapagum tauri asugumba si thingaudrabadi samaj asi mangkiba yabagi phibum da lakadabana mipum khudimagna thingdanaba honaba tangai phade asugumba thorom ama pangthokpa si matamasda yamna tangai phade State Sakanasu forensic laboratory sakot hanaba yamna kanu honari nupida chathaba crime sing muthanaba forensic expert police amadi legal personnel sing na punna thabak tawminaba changi haki State government site ki so masi yamna thuna kanagi forensic laboratory ase upgrade tawna honari madu upgrade tawbol loyana akoi forensic science ki mating lawrga investigation tawda khoi police officers in investigation tabus mo khoi yamna kana tawgadaba upai oigadaba ojikti sasit tawba kaya yawi kaya yawre asin tam hundreds and thousands da rape case mayama pakhalaga sasit tawda singse masujik wali haidana mayam haibiri duni adubu in the recent past yanin kai investigation team da kanna Togat Pidana officers in so Panamna Kanogi Sasit Todana conviction people yaure Maduna hectomedic percentage Madu Yam Wang Natri Madu Punamak Ado Tabak on a Pankapada Adumba criminals in a Shubu Maran Matungina conviction Pinanava Aikwe Kanu Najari Zenemski Forensic Department Sindra Pangto Potoromada Zenemski Director Professor Devin Laishram Hanagi AMSki Director Onamba Madi SFGT College of Medical Sciences ki Gurgaon gi Professor T.D. Dogra Organizing Committee Chairman Professor L. Pimate Secretary Dr. Gangmei Angamna Magway Bemu Singona Sawyaki Professor Devin Laishramna Nupiti Sotaba Crime Singi Manungda Crime Kayadi Mimang da Thorak Tabana Lushin Kiwayawi Masi Apaba Thong Amanate Marale Bemu Sing Puthokuna Matik Saba Cherak Pinanaba Honagadabani Haki Manipur da IL Pichana Halu Haina ngasi tongan na school gi mahirwa kyana khongjang changsindura Chief Minister gi Bangalo tamna lakpada Palace Gate Manakta police na thingdura makha tana chahan khidre Mahiru singi khongjang da kanchilakpadagi police na te gas cell kap na tankhai ki police na mahiru singa du bulakshina na honabada mahiru khara sokpadagi hospital da lakana ki hari Handak Moriada o kaya sihan kibamadi kaya amana na halibasi classical swine fever kobalina amanani haina State Disease Investigation Laboratory gi Principal Investigator Dr. N.G. Botumina Fongdokre mana makata na Fongdokpada haujik na aduna leiribo oksing asik kanana bagi damak department na darkar obedak sing ka pagi tabuk chatri atopo oksing da sadoroktana na section thorang local haina makata ki Aribalena si ekoina classical swine fever haidana anaba Oxygen yana toina naganba TB virus na tonba adu ngana mani haibse chaptana confirm tore ana haukiba mari mangani tigi manungsida haibelena sina maram oldana komsida sarna okudni mayada sike haibegi report pani adu hoji ana batra moto michu leiri ana makata na haibelena si sanokana ba ekoina ring vaccination program ma nasi mutegi hawrega koibre leireba oxygen si kita thadugui thawab to gani ai belena si Manipur ki mafam ayambasu damna toina dum thokan balena ni adu lena si ok ulorabadi hai balena si dum banya toida thangaba dum lena makhalam ala matap chana te ka kapro hai basida o sigi lena si kalena bi amto ngare upa
ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯛꯈꯤꯗꯅꯕ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯣꯛꯁꯤꯡꯁꯦ ꯔꯤꯡ ꯚꯦꯛꯁꯤꯅꯦꯁꯟ ꯁꯤ ꯄꯥꯏꯈꯠꯂꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯂꯥꯏꯅꯥꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯑꯣꯡꯗ ꯌꯦꯜꯍꯧꯃꯤ ꯀꯟꯅꯅꯕ ꯕꯤꯜ ꯄꯨꯊꯣꯛꯄ ꯆꯪꯉꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯟꯅꯒꯨꯝꯅ ꯑꯦꯁꯦꯟ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯃꯤꯌꯥꯝꯅ ꯌꯥꯔꯕꯗꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12 ꯉꯥꯏꯗꯅ ꯁ꯭ꯄꯤꯀꯔꯗ ꯍꯥꯏꯖꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯩꯈꯥꯡꯉꯝꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ JCILPSꯅ ꯂꯥꯛꯂꯤꯕ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯀꯧꯗꯨꯅ ILPꯒꯤ ꯑꯅꯧꯕ ꯕꯤꯜ ꯑꯃ ꯄꯥꯁ ꯇꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯏꯃꯣꯁꯟꯗ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯁꯔꯀꯥꯔꯅ ꯄꯨꯊꯣꯛꯂꯤꯕ ꯕꯤꯜ ꯗ꯭ꯔꯥꯐ ꯑꯃꯗꯤ JCILPSꯅ ꯄꯨꯊꯣꯛꯂꯤꯕ ꯗ꯭ꯔꯥꯐ ꯕꯤꯜ ꯑꯁꯤ ꯑꯦꯛꯁꯄꯔꯠꯁꯤꯡ ꯇꯥꯟꯅꯔꯒ ꯌꯦꯡꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯕꯤꯜ ꯑꯃ ꯑꯣꯏꯔꯕꯗꯤ ꯁꯦꯞꯇꯦꯝꯕꯔ 12 ꯌꯧꯗ꯭ꯔꯕꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯒ ꯄꯥꯁ ꯇꯧꯕ ꯌꯥꯕ ꯊꯕꯛꯅꯤ ꯍꯥꯏꯈꯤ JCILPꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯐ ꯑꯃ ꯄꯤꯔꯛꯑꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯌꯥꯝꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯣꯄꯤꯅꯤꯌꯟꯗꯣ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕ ꯆꯪꯉꯦꯗꯅꯀꯣ ꯁꯔꯀꯥꯔꯅ ꯄꯨꯊꯣꯛꯏꯕ JCILPꯅ ꯄꯨꯊꯣꯛꯏꯕ ꯑꯗꯨ ꯃꯌꯥꯝꯁꯨ ꯌꯥꯃꯤꯟꯅꯔꯕ ꯍꯥꯏꯗꯤ ꯑꯗꯨ ꯍꯣꯔꯦꯟ ꯃꯌꯥꯝꯗꯨ ꯌꯥꯃꯤꯟꯅꯕ ꯄꯣꯠ ꯑꯣꯏꯗ꯭ꯔꯕꯗꯤ ꯃꯗꯨ ꯀꯔꯤ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗ ꯃꯗꯨ ꯑꯦꯄ꯭ꯔꯦꯟꯁꯟꯗꯨꯅꯤꯀꯣ ꯑꯗꯣ ꯃꯗꯨ ꯊꯨꯅ ꯌꯥꯔꯕꯗꯤ 21 ꯁꯦꯞꯇꯦꯝꯕꯔ ꯉꯥꯏꯔꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯇꯧꯒꯗꯕꯗꯤ ꯄꯨꯊꯣꯛꯀꯗꯕ ꯄꯣꯠꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯑꯃ ꯑꯣꯏꯍꯟꯈꯤꯁꯤ ꯍꯥꯏꯖꯕ ꯋꯥꯗꯅꯤꯗ State Health Society Manipur sinduna Mothers Absolute Affection Program ngasi Health Services ki Director oibada natana State Health Society ki Mission Director su oiba Dr. Okram Ibom Sana hudokre ngasi Jenims ki conference hall da pangtuk patoromada Social Welfare ki Director L Navkishore Family Welfare ki Director Dr. K Rajo Singh amadi Jenims ki Director Professor Devalai Shram namoiba miu singona sarya ki wanga ki besina phangdona ki bada mama ki khomlang mama da Pitakpana mamada naganba breast cancer sing balaina kaya ngathopуда natana masa adudasu laina kaya dagi ngathoppa ngami haibu wafam sing phongdonaki Director Devalai Shramna mamagi khumlang pitakpana angang sing bu masama u phanbada natana gyan lo sing leiba hengadani pangtholiba program asi mai pahananaba niyom chumna thabak tawba mathau tai haiki Health Services ki Director Dr. Okram Ibom Sana mamagi khumlang mapung phana angang singda pitak hanana bhonabada asa singi chawruba thodang lei pokpada ngariba angangda tha taruk phawba mamagi khumlang pitakpana mama amadi masa animakta laina tina kaya digi ngathoppada natana mama masagi nusinabigi marisu hengadhali haiki Amdabad Pakata Sagana Masigi Poetry and Section Tabu, Nasani program Mari Lena, Sahi Sakado program, Masi wherever possible, any upay of the Mamaki Umlanchina, Padi and Amarova, Apava Anangi, Zinzani, Haidanamasima, Sandopiba, the the level kuni makta koi district level matang training pi daba matang lone sembo ko thamjare madu ki phanso duma koi loina ready de thamjare Sensitization of police personnel haibasida nomagi oiba workshop amangasi ahanba Manipur Rifles ki banquet hall pangthokre Manipur State Committee for Women's and the Manipur Police Department punna sinduna pangthokiba thoromaduda IG Range 3 Bandana Karki Manipur State Commission for Women's ki Chairperson Dr. K. Sobita Devi amasung Commission ki Member Ranjita Golmai Nilima Devi amasung Farida Sahar amaruiba miu singwena sarwyaki Thoramga mari lenana Bandana Karki na hakibada nupising ki khudong chadaba sing thengnanaba Imphal West District Police da helpline ama Social Welfare Department katana duna hangnanaba thorang leire phongdoki For this women helpline we have already given space to set up this helpline in Imphal West District Headquarters, and then we have provided a panel of experts consisting of 2 sub-inspectors of police male and 2 sub-inspectors of police female. They have already been given a brief training session by the Department of Social Welfare. So the implementation of this helpline, establishment of this helpline, we are waiting the action from Social Welfare Department.
Chairperson Sobitana Phongdokibada Lisingani Tarukta Linkhakiba Commission asi Police ki mateng yauduna thabak tawba ngamloi Commission gi leiriba hoba asi menanaba workshop asi pangthokani India gi atopa state singa yengnarubada Manipur da nupida sataba crime asi hanthare phongdoki Mamangi sayi amani segidi hojik nupi police wa amala abanina aina khajabada aduga policing sisu yamna yam thama thau khajana aidi mateng bangidana aidi hanjare ngi lojai aduga kaigba arabara pa kama thang thada koina thengajabada yong thiba khradi adu thenari adu aina khajabada phagalene do police personnel sing asina akoi gi moida laiba ekman simone chalai ba tawna tangkhai ma yawunina makoi mateng si yawradi women commission pangthok cheriba nupi bu safeguard tawba nupi gi development tapna bada khon lojari ba thogam ase ahum phagni haina khanjabada gi akoi punna gyan tamina nabi tamta sumba akoi gi workshop se pangthok chabani Kun Suba Sector Assam Rifles ki tarana thu Suba Assam Rifles na khuding thabi check post da asar ok sing check tawbada aina thingkraba inchi taraga marirom hena sangba toke ge ko ama mori dagi khamin thang ko mi asina purapada phare hari pharba mi aduga loina toke ge ko adu forest and wildlife department da suna hari hoju paugi maratana break amata lomina si Masi awangnu poki ahanba TMT bars industry ni Industry asi 1993 ki December thada linkha chekibani Saiji TMT bars asi German technology na sajabani Saiji TMT bars asi awangnu poki ising sitka yamna chanai Aikhoina yum sajabada TMT bars asi sizinajai Saiji TMT bars sengbat sagat pa khudingmak aikhoi gi marup Changi labor sorakpadagi producing aktaba akchang choktarba tumba chaba yaraktaba khong hamba nungayaktaba singidaba amatta ngaraba upaidi jolip syrup amasung jolip capsule bu changni sinabiyo Lengsin birao Sarma Opticals BT Road Imphal na special offer pijabaga loinana hodok chare lens khaktumak laigadaba scheme scheme masi pambiba singna isagi mit kachana pa fiber lens ama lebigadabani aduga adomgi apamba frame ama free de pijagani khudong chabasi logbiu ngasimak lengsin birao Sarma Opticals opposite Johnson School BT Road Imphal Miyam ki nuairaba pausal mathang da domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudong chaba tham Please contact 0999055302 or 0982181945 Look at these hospitality services, assurance redefined. Oza, pain relief ointment. Khang naba, ok sikpa, tang sikpa, pu naba ni singbada, sinaba yarba, lipsap dukna puthok saba, Oza. Break matungda atay pau kharaga amuk pijari Adong Manipur Sarkar ki Education S na piba Best District Award phalakhraba Model Higher Secondary School ki Principal Dr. Hizam Ranjit pu school sagi staff sangamadi mahiroi singna taramna upli throma mangasi school sida pangthokhe Tedim rotagi upopi taba lambi semgi thabak ningthina tawdana paisa longthokre haina BJP Bisnupur mandal na phongdoki bo wapamasi aranba yumpham yaudabani haina lambi sibu semgi thabak tawriba upopi Development Committee ki Secretary M Prem Chana phongdoragli lambi sem de haina maral siriba wafam adu taseng na miyam da khanganaba media sangi mawangda makoina semliba lambi adu kaya yamna hana leramba phibam dagi semjin khabage haibudu tawkhaiduna phawba yenghanki arana mongda miyam da lana uhnanaba BJP Bisnupur Mandalam Lekai asigi miyoising na honabiganu haiki Madan Sibiriba Bisnupur Mandal BJP amadi Lekai si lebi mayamna ikoi masi yaring di matung de infam yaw da thabaksi wafam masi ngambi dana ikoi committee ma kedi hanana thamje Gasig lambi yang sinbadu da saru yakiba ward number 10 gi member Ranjana Devi na phongdorpada lambi semgi thabak asita sengna miyang gi yaiphanana ba paket ba thabak ni hana leramba phibam ga yangnarurabadi yamna sauna khenaba ure masida yumpham yawdaba maral pisinbagi thabak tobiganu haiki Residential Kids Care School Langul gi mahiroi Tongbram Suresh Misi gi matangda JSC na taliba demand sing thabak to onthok lagani haina government na thazaba pirak patagi ngasi rims mok tagi asi bakchang longduna arudo mathong mangam pangthok nanaba ma ki ponapham topok pi khuno ward number 2 da pukre ngasi asiba loba lakpa aduda JSC lamdam adugi miyam Bisnupur district ki SDPO amadi wasina sing miyori sing loina rakhi Sada Hills Autonomous District Council ki member ML Dominic Konsowana Doctorate
Fanglakpada Southern Hills Autonomous District Council Harau Tayamna Opagi Thorom Amangasi Impal Hotel Pangtokre. Thoromaduda Southern Hills ADC Chairman Haukalal Hangsing, Vice Chairman Tangjaka Mishao Modi Dominic Konsawagi Lunabi M. Dominic Susaruyaki. Dominic Konsawan Hakibada Mahana Doctorate Degree Pangbada Council members Memorial Amadi Physical Support Tobiki Butagra Pondoki. Chairman Haukulal Hangsing Namakatana, ADC member Atenasu Doctorate Degree Pangana Bahona Bagalwina Autonomous District Council Gi Tabak Thorom Singh Kumang Choksin Nama Hona Minasi Haki. Koigi District Council's members Amaramda Magam Kanari Mahoisi Lari Haitaba Motoba Ibang on the in Kali Adubu Maktanate Ekoi Marakta a master degree Gramarumlay and hope expect to the bidi. Koiki one lady member master sing the suit, MA sing the suit. Mag Dominic Matung Ilaga, Mahoin Susuma Doctor Degree. I will say, so in the Panglakan, I will say Taze. Sandel District Manus and Bat Tenopol Kendragi Palial Lamkai Marak Taliva Kasim Hanakanga Kunasida Sai Umpurum Helabi Renboy Shaka Haukiva Jun Tadagi lying never share later with the Gi Imung the Handopangam than a lady. Mapuro Ivana Tumok Saduna Imungasi Puduna Laki Vadusu Kango Masu BB stroke Toropadi Makata lying never share later with the Gi Yum the Handopangam Dre. You must not marry in a moment is an Imski director and me and some view Hana Punturli. Koyimungi Shakti Karish Pangan Karisha Nena Sharkar Digi Karamati, she Pibinaba PBO Hivashi Aina Kalaga Lebini Hijo Hivisho Hining. Kulasing Pimana Hosu Pavo Kunjasina, Sana Tanganaba Yauna, Hiram Kayada, Imungasida Mating Pangli, Hina Supundurli. We have some Matadami out of Nina. I don't know Yamware, Sarkar Minister, Miamna, Asibu Million Sangbiduna, Amutang di, Isorgi Ming the Hinhan view. Amarumda, Pamung the Handok Pangam Dravi and Bongna. How's Lady Papu Masida Upai Latre Masagi and Abasi, Jenimsna, lying view Hina, Haiseratli. Kono, please, Upais later, but I know, I think though, Mukoina. Upay sa kangda, upay sa ngaw. Uruba pa mo kana pizari. Crime to bumiyos sing budan di pinanaba forensic science amadi medical legal services yam na darkar weri haina Deputy Chief Minister Gekhangam na haiko. ISTV ki pawmiyang tabiri busing ang